ꯑꯌꯥꯝꯕ ꯇꯧꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯩ ꯇꯧꯅ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯑꯩꯅ ꯃꯩꯇꯩ ꯐꯤꯖꯣꯜꯗ ꯊꯣꯛꯂꯛꯇꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯣꯇꯣ ꯅꯝꯒꯦ ꯇꯥꯎꯟꯗ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯎꯇꯤ ꯊꯣꯡꯕ ꯈꯔ ꯎꯇꯤ ꯊꯣꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥꯍꯣꯏꯗꯁꯨ ꯎꯇꯤ ꯈꯔ ꯄꯤꯔꯒꯦ ꯑꯗꯣ ꯁꯤꯗ ꯏꯆꯦ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯁꯨ ꯃꯣꯏꯗꯁꯨ ꯎꯇꯤ ꯈꯔ ꯄꯤꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯇꯥꯎꯟꯗ ꯑꯉꯥꯡꯒꯤ ꯗ꯭ꯔꯦꯁ ꯂꯩꯕ ꯆꯠꯇꯣꯏꯅꯦ ꯑꯩ ꯁꯤꯗ ꯏꯆꯦ ꯍꯣꯏꯗ ꯍꯦꯟꯖꯥꯡ ꯄꯤꯔꯝꯃꯦ ꯁꯤꯗ ꯑꯗꯒꯤ ꯑꯁꯤꯅ ꯏꯟꯗꯣꯆꯥꯍꯣꯏꯒꯤ ꯄꯤꯕꯒꯤ ꯆꯠꯂꯤꯅꯦ ꯍꯧꯖꯤꯛ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯕ ꯀꯥꯎꯊꯣꯛꯎꯔꯦ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯣ ꯈꯔꯁꯨ ꯊꯦꯡꯉꯦꯕ ꯑꯩ ꯉꯁꯤꯁꯦ ꯑꯗꯨꯅꯅꯦ ꯆꯥꯍꯣꯏ ꯌꯨꯝ ꯌꯧꯔꯦ ꯗꯣꯆꯥ ꯂꯩꯔꯝꯗꯦ ꯃꯥ ꯕꯖꯥꯔ ꯆꯠꯈꯤꯕ ꯂꯩꯔꯝꯗꯦ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯔꯅꯤ ꯀꯩꯅꯣ ꯀꯔꯤꯅꯣ ꯏꯟꯗꯣꯆꯥ ꯉꯥꯏꯕꯗ ꯑꯩ ꯂꯣꯏꯔꯝꯅꯦ ꯄꯨꯖꯥ ꯀꯨꯏ ꯆꯠꯈꯩ ꯀꯩꯒꯤꯅꯣ ꯏꯉꯥꯡ ꯑꯅꯤꯁꯤꯒꯤ ꯁꯤꯡꯖꯨꯋꯣ ꯕꯣꯔꯥꯋꯣ ꯍꯥꯏꯌꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯥꯎꯅꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯤꯡꯁꯤꯡ ꯄꯪꯈꯥ ꯊꯥꯔꯛꯑꯣ ꯂꯥꯡꯕꯅ ꯁꯤꯗꯣꯔꯦ ꯍꯌꯥ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁꯤꯅ ꯀꯔꯤꯒꯤ ꯂꯩꯔꯛꯏꯕ ꯅꯪ ꯃꯣꯜꯗꯒ ꯆꯪꯉꯨꯏꯔꯣ ꯍꯥꯏꯁꯦ ꯁꯤ ꯍꯔꯦꯛ ꯃꯥꯂꯥꯝꯃꯤ ꯊꯣꯡꯒꯥꯟꯗ ꯆꯣꯂꯤꯁꯇꯤꯀꯥ ꯆꯣꯂꯤꯁꯇꯤꯀꯥꯒꯤ ꯃꯥ 90 ꯀꯃꯥꯏꯅ ꯍꯣꯡꯉꯤꯅꯣꯅꯦ siga hongin si kun kun dani si jang khai asibudi phaina asidi sak lay ya ba anu heng anu pu ga ye oh asigi se ada pu du pudina lay ro yada lay te kai bangani tarapur bazar da phangani hoi nadi ne heng sunday lay ri dana marakta pudina gi chutney tau hai noi di fridge lay bani ngasi dum lay saliba ꯑꯩꯁꯦ ꯇꯥꯎꯟ ꯆꯠꯀꯅꯦꯅ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥꯍꯣꯏꯗ ꯑꯩ ꯎꯇꯤ ꯊꯣꯡꯕ ꯄꯤꯔꯝꯃꯒꯅꯦ ꯑꯩ ꯑꯃꯨꯛ ꯇꯥꯎꯟꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯦ ꯅꯍꯥꯇꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯟꯖꯥꯕꯤꯒꯤ ꯀꯨꯔꯇꯥ ꯄꯩꯖꯥꯃꯥ ꯀꯔꯤ ꯀꯔꯤ ꯌꯣꯟꯕ ꯗꯨꯀꯥꯟꯗꯣ ꯑꯗꯨꯒꯤ ꯗꯨꯀꯥꯟꯗꯨꯒ ꯑꯉꯥꯡꯒꯤ ꯙꯣꯇꯤ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯂꯩꯒꯦ ꯍꯥꯏꯅ ꯆꯪꯉꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯂꯩꯔꯝꯗꯔꯦ ꯃꯌꯥꯝ ꯌꯦꯡꯒꯗꯕ ꯌꯦꯡꯉꯦ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯂꯩꯔꯝꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯗꯨꯀꯥꯟꯁꯤꯒꯤ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯁꯣꯟ ꯁꯥꯏꯗ ꯑꯃꯨꯛ ꯆꯠꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯅꯥꯒꯤꯅꯦ ꯙꯣꯇꯤ ꯄꯦꯟ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯤꯗꯣ ꯐꯪꯗꯦ ꯑꯩ ꯍꯧꯖꯤꯛ ꯖꯥꯅꯤꯡꯒꯜ ꯁꯣꯟ ꯁꯥꯏꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯐꯤ ꯌꯦꯡꯕꯒꯤꯗꯣ ꯁ꯭ꯋꯥꯏꯗꯁꯨ ꯗꯨꯀꯥꯟꯁꯤꯒꯤ ꯁꯥꯏꯖꯁꯦ ꯃꯩꯇꯩ ꯗꯨꯀꯥꯟ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯃꯐꯥꯎ ꯗꯨꯀꯥꯟ ꯍꯥꯡꯗ꯭ꯔꯤ ꯆꯠꯇꯕꯅ ꯐꯔꯅꯤ ꯆꯠꯂꯔꯣꯏ ꯃꯩꯁꯦ ꯆꯪꯉꯨꯔꯒ ꯃꯥꯡꯒꯗ꯭ꯔꯣ ꯈꯪꯗꯦ ꯁꯤꯒꯩꯁꯤꯗ ꯐꯜ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯦ ꯑꯁꯤꯒꯤꯁꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯆꯪꯉꯒꯦ ꯃꯅꯨꯡꯗ ꯁꯣꯟ ꯁꯥꯏꯗꯇꯁꯨ ꯂꯩꯌꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨ ꯌꯦꯡꯕꯒꯤ ꯆꯪꯉꯦ ꯑꯣ ꯁꯤꯒꯩꯁꯤꯒ ꯄꯟꯖꯥꯕꯤꯒꯤ ꯐꯤꯔꯣꯜ ꯌꯣꯟꯕ ꯂꯩꯔꯦ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯤ ꯆꯪꯉꯒ ꯌꯦꯡꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯒꯕꯨꯗꯤ ꯂꯩ ꯍꯥꯏꯅ ꯍꯥꯏ ꯌꯦꯡꯈꯤꯒꯦ ꯄꯨꯊꯣꯔꯛꯀꯗ ꯄꯨꯔꯣꯏꯗ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯠꯂꯛꯀꯦ ꯐꯥꯇꯧ ꯕꯖꯥꯔ ꯆꯠꯐꯝ ꯁꯣꯟ ꯁꯥꯏꯗꯇꯅꯦ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯆꯪꯈ꯭ꯔꯒ ꯐꯥꯇꯧ ꯕꯖꯥꯔ ꯌꯧꯗꯣꯏꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯗꯨꯀꯥꯟꯒꯗꯤ ꯆꯥꯎꯗꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯕ ꯑꯗꯣ ꯃꯌꯥꯝꯅ ꯅꯥꯒꯤ ꯁꯥꯏꯖꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦꯕ ꯃꯉꯣꯟꯗꯒꯤ ꯁꯥꯏꯖ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯂꯧꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯅ ꯃꯣꯏ ꯕꯨꯝꯔꯥꯖ ꯗꯨꯀꯥꯟꯗ ꯑꯉꯧꯕꯒꯤ ꯐꯨꯔꯤꯠ ꯑꯗꯩ ꯏꯟꯅꯔꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯂꯧꯒꯦ ꯍꯥꯏꯅ ꯕꯨꯝꯔꯥꯖꯇ ꯆꯪꯉꯛꯏꯅꯤ ꯑꯉꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯐ ꯋꯥꯏꯠ ꯌꯥꯅꯤꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯂꯧꯔꯦ ꯍꯧꯖꯤꯛ ꯕꯨꯝꯔꯥꯖꯇꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯇꯔꯥꯄꯨꯔꯗ ꯂꯩꯕ ꯐꯤ ꯌꯣꯟꯕ ꯗꯨꯀꯥꯟ ꯈꯛꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯐꯤꯁꯦ ꯃꯤꯇꯔꯒꯤ ꯐꯤꯁꯦ ꯑꯁꯤꯒꯤꯁꯦ ꯂꯧꯔꯒ ꯑꯗꯨꯝ ꯏꯁꯥꯅ ꯇꯨꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯌꯦꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯍꯌꯦꯡꯅꯤꯅꯅꯦ ꯍꯧꯖꯤꯛ ꯑꯛꯇ ꯇꯦꯂꯔꯗ ꯄꯨꯔꯒ ꯇꯨꯍꯟꯕꯁꯨ ꯇꯦꯂꯔ ꯀꯥꯡꯕꯨꯅ ꯀꯩꯁꯨ ꯇꯨꯕꯤꯔꯣꯏꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯇꯨꯖꯔꯅꯤ ꯑꯗꯩ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨ ꯑꯃꯈꯛꯇ ꯅꯠꯇꯦ ꯏꯆꯦꯈꯛꯀꯤꯁꯨ ꯃꯆꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯪꯗꯦꯕ ꯑꯗꯨꯅ ꯐꯤꯁꯦ ꯃꯤꯇꯔ 3ꯈꯛ ꯂꯧꯔꯦ ꯑꯉꯥꯡꯒꯤ ꯌꯥꯝꯅꯕꯨꯗꯤ ꯆꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯕꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤꯗꯤ ꯇꯨꯖꯗ꯭ꯔꯤꯀꯣ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯄꯨꯔ ꯃꯆꯤꯟꯗꯁꯨ ꯐꯔꯅꯤꯆꯔ ꯌꯣꯜꯂꯦ ꯑꯩ ꯃꯃꯟꯒꯗꯤ ꯍꯪꯉꯔꯣꯏ ꯁꯤꯒ ꯐꯔꯅꯤꯆꯔ ꯌꯣꯜꯂꯦ ꯇꯦꯕꯜ ꯑꯗꯒꯤ ꯂꯥꯏ ꯊꯝꯕꯒꯤ ꯐꯥꯟ ꯆꯤꯌꯥꯔ ꯀꯔꯤ ꯀꯔꯤ ꯑꯗꯨꯝ ꯌꯣꯜꯂꯦ ꯃꯌꯥꯝꯁꯤꯒ ꯇꯦꯔꯥꯄꯨꯔ ꯃꯆꯤꯟꯗ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯝꯗꯒꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯇꯧꯔꯛꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯩ ꯉꯁꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨꯅꯦ ꯑꯩ ꯇꯧꯅ ꯂꯥꯛꯑꯦ ꯑꯌꯥꯝꯕ ꯇꯧꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯩ ꯇꯧꯅ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨꯅꯦ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯩ ꯌꯥꯝꯅ ꯅꯔꯚꯁ ꯑꯣꯏꯌꯦꯕꯀꯣ ꯊꯕꯛꯁꯦ ꯑꯃꯐꯥꯎ ꯇꯧꯖꯗ꯭ꯔꯤꯑꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯃꯐꯥꯎ ꯇꯧꯖꯗ꯭ꯔꯤ ꯑꯗꯩ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯑꯝꯇ ꯈꯟꯗꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦꯀꯣ ꯄꯟꯖꯥꯕꯤꯒꯤ ꯗ꯭ꯔꯦꯁ ꯙꯣꯇꯤ ꯍꯥꯏꯕ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯑꯗꯨꯒꯤꯗꯣ ꯙꯣꯇꯤ ꯄꯦꯟꯗꯣ ꯇꯨꯗꯣꯏꯅꯦꯕ
ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯄꯇꯤꯌꯥꯂꯥ ꯈꯣꯡꯒ꯭ꯔꯥꯎ ꯇꯨꯕ ꯐꯥꯎꯕ ꯑꯩ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯩꯇꯦꯕꯅꯦ ꯑꯗꯨꯝ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅ ꯑꯗꯨꯝ ꯑꯌꯥꯝꯕꯅꯕꯨꯗꯤ ꯑꯩ ꯏꯁꯥꯒꯤ ꯄꯇꯤꯌꯥꯂꯥ ꯈꯣꯡꯒ꯭ꯔꯥꯎꯕꯨꯗꯤ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯇꯨꯖꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯑꯩ ꯌꯥꯝꯅ ꯍꯩꯇꯦꯌꯦꯕꯅꯦ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯗꯣꯇꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯂꯩꯔꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯉꯁꯥꯏꯁꯨ ꯑꯩꯅ ꯗꯨꯀꯥꯟꯗ ꯆꯠꯂꯦ ꯅꯍꯥꯇꯥꯗ ꯑꯩꯅ ꯆꯠꯂꯨꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯇꯥꯎꯟꯗꯩ ꯃꯌꯥꯝ ꯑꯃ ꯊꯤꯔꯦ ꯀꯣꯏꯊꯤ ꯐꯪꯉꯛꯇ꯭ꯔꯦꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯨꯕꯗꯗꯤ ꯑꯗꯨꯒ ꯃꯃꯜꯁꯨꯅꯦ ꯂꯨꯄꯥ 100 ꯍꯦꯟꯅ ꯍꯥꯏꯍꯧꯔꯦꯕ 100 ꯒ 40 ꯂꯒꯚꯛ 100 ꯑꯗꯨꯃꯥꯏꯅ ꯍꯥꯏꯍꯧꯔꯦꯕ ꯑꯗꯨꯒ ꯐꯤꯗꯣ ꯌꯥꯝ ꯊꯤꯅ ꯄꯥꯕ ꯌꯥꯝ ꯊꯤꯅ ꯄꯥꯏ ꯐꯤꯗꯣ ꯍꯥꯏꯗꯤ ꯐꯤꯗꯣ ꯌꯥꯝ ꯄꯥꯏꯌꯦꯕ ꯁꯥꯏꯖꯇꯨꯁꯨꯅꯦ ꯅꯅꯥꯒꯤ ꯆꯥꯕꯒꯤ ꯁꯥꯏꯖꯁꯦ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯁꯦ ꯅꯍꯥꯇꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯑꯩꯁꯦ ꯐꯥꯇꯣꯛ ꯕꯖꯥꯔꯗꯒꯁꯦ ꯆꯪꯅ ꯀꯣꯏꯊꯤ ꯊꯤꯔ ꯐꯪꯉꯛꯇ꯭ꯔꯦꯕ ꯑꯩ ꯐꯥꯇꯣꯛ ꯕꯖꯥꯔ ꯂꯝꯕꯤꯁꯦ ꯑꯩ ꯈꯔ ꯈꯪꯗꯦꯕ ꯑꯗ ꯐꯥꯇꯣꯛ ꯕꯖꯥꯔꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯩꯁꯦ ꯂꯝꯕꯤ ꯃꯥꯡꯉꯦꯕꯅꯦ ꯅꯍꯥꯇꯥꯒꯤ ꯄꯣꯏꯟꯗꯒꯤ ꯑꯩꯁꯦ ꯕꯤग ꯕꯖꯥꯔꯁꯦ ꯀꯗꯣꯝꯗ ꯆꯠꯇꯣꯏꯅꯣ ꯑꯩꯁꯦ ꯀꯩꯁꯨ ꯃꯐꯝ ꯈꯪꯗꯔꯦꯕ ꯑꯦꯛꯗꯝ ꯏꯁꯥꯁꯦ ꯁꯣꯟꯅ ꯃꯨꯠꯆ ꯑꯗꯨꯝ ꯂꯩꯔꯦꯕꯅꯦ ꯃꯊꯪꯗ ꯑꯩꯅ ꯃꯄꯥꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯕꯤग ꯕꯖꯥꯔꯣꯝꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯌꯨꯝ ꯍꯜꯂꯛꯑꯦ ꯌꯨꯝ ꯌꯧꯔꯛꯑꯀꯥꯟꯗꯅꯦ ꯑꯩꯁꯦ ꯎꯄꯥꯏꯁꯦ ꯂꯩꯔꯛꯇꯗꯅ ꯙꯣꯇꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯩ ꯇꯨꯔꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯐꯤ ꯂꯩꯔꯨꯔꯦꯕ ꯐꯤꯁꯤꯅ ꯑꯃꯨꯛ ꯃꯤꯇꯔꯗ 30 ꯍꯥꯏꯕꯗꯒꯤ 30 ꯍꯥꯏꯕꯗꯒꯤ 30ꯒꯤ ꯗꯣꯔꯗ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯤꯇꯔ 3 ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯗ ꯁꯤꯗ ꯏꯆꯦ ꯑꯃ ꯂꯩꯌꯦꯕ ꯃꯥꯒꯤꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯇꯨꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯕꯥꯏꯅꯤꯒꯤꯁꯦ ꯄꯨꯟꯅ ꯇꯨꯃꯤꯟꯅꯅꯕ ꯍꯥꯏꯅ ꯇꯧꯅ ꯂꯩꯔꯛꯏꯅꯦꯕꯅꯦ ꯐꯤ ꯃꯤꯇꯔ 3ꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯣꯛꯇ꯭ꯔꯒ ꯍꯌꯦꯡ ꯂꯧꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦꯕ ꯑꯍꯥꯟꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯑꯣꯏꯔꯒ ꯀꯣꯟꯅ ꯃꯈꯥ ꯇꯥꯕ ꯖꯍꯥ ꯇꯧꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯑꯁꯤꯒꯤ ꯐꯤꯁꯤꯒꯅꯦ ꯑꯁꯤꯒꯤ ꯐꯤꯁꯦ ꯃꯃꯥꯡꯗ ꯇꯨꯈꯤꯕꯒꯤꯅꯦꯕ ꯑꯁꯤꯒꯤ ꯐꯤꯁꯤꯒ ꯑꯗꯨꯝ ꯀꯥꯕꯣꯛ ꯇꯨꯅ ꯑꯗꯨꯝ ꯌꯦꯡꯉꯝꯕꯒꯤꯅꯦꯕ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩ ꯐꯤꯁꯦ ꯀꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯌꯥꯝꯅ ꯏꯁꯥꯁꯦ ꯑꯀꯤꯕ ꯑꯣꯏꯕꯀꯣ ꯑꯩ ꯐꯤꯁꯤꯅ ꯑꯃꯨꯛ ꯁꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯁꯥꯟꯗꯦꯅꯤ ꯑꯗꯨꯅ ꯑꯩ ꯐꯤꯁꯦ ꯑꯃꯨꯛ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯐꯤ ꯃꯇꯠꯁꯤꯒ ꯇꯧꯔꯒ ꯑꯗꯨꯝ ꯇꯨꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯇꯨꯔꯔꯣꯏꯕ ꯑꯩꯅ ꯑꯍꯥꯟꯕ ꯈꯜꯂꯝꯕꯕꯨꯗꯤ ꯑꯁꯤꯒꯤ ꯄꯇꯤꯌꯥꯂꯥ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯇꯧꯔꯒ ꯁꯥꯏꯗꯁꯤꯒꯅꯦ ꯑꯗꯨꯝ ꯀꯨꯆꯤ ꯃꯌꯥꯝ ꯍꯥꯞꯄꯒ ꯙꯣꯇꯤ ꯁꯤꯝꯄꯜ ꯙꯣꯇꯤꯗꯣ ꯃꯃꯥꯡꯗ ꯗꯤꯖꯥꯏꯟ ꯍꯥꯞꯇꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯇꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨꯗꯒꯤ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯦ ꯑꯗꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯐꯪꯉꯦ ꯍꯥꯏꯅ ꯃꯦꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯂꯩꯅꯈ꯭ꯔꯦꯕ ꯑꯗ ꯃꯤ ꯑꯃꯅꯤ ꯋꯥꯠꯍꯧꯕꯁꯤꯡꯗꯣ ꯑꯗꯨꯒ ꯐꯪꯉꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯩ ꯏꯆꯦꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯃꯣꯏ ꯇꯥꯗꯨꯅ ꯂꯩꯁꯜꯂꯛꯑꯦ ꯍꯥꯏꯅꯅꯦ ꯌꯥꯝ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯇꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯨꯔꯔꯣꯏ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯗꯤꯖꯥꯏꯟ ꯌꯥꯎꯕꯗ ꯍꯌꯦꯡ ꯑꯩꯈꯣꯏ ꯅꯅꯥꯁꯤ ꯃꯊꯣꯟꯇ ꯑꯂꯛ ꯑꯣꯏꯔꯨ ꯇꯥꯔꯦꯕ ꯑꯗꯨꯅ ꯑꯩ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯗꯅ ꯑꯗꯨꯝ ꯇꯨꯔꯅꯤ ꯃꯈ꯭ꯋꯥꯡꯒꯤꯅ ꯑꯁꯤꯒꯤ ꯏꯂꯥꯁꯇꯤꯛꯁꯦ ꯃꯤꯇꯔ 1 ꯂꯧꯔꯛꯄꯅꯦ ꯑꯁꯤꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯐꯤꯁꯦ ꯀꯛꯄꯕꯨꯗꯤ ꯀꯛꯄ ꯍꯧꯒꯠꯇ꯭ꯔꯤ ꯀꯩ ꯑꯣꯏꯗꯣꯏꯕ ꯈꯪꯗꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯇꯨꯖꯗ꯭ꯔꯤꯑꯕꯀꯣ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯀꯣꯛꯁꯦ ꯑꯦꯛꯗꯝ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯐꯤꯁꯦ ꯇꯨꯕ ꯍꯧꯒꯠꯂꯒꯦ ꯑꯁꯤꯒ ꯑꯩꯅ ꯂꯧꯔꯤꯁꯦ ꯁꯦꯟꯇꯤꯃꯤꯇꯔ 19ꯅꯤ ꯑꯁꯤꯒꯤꯁꯦ ꯐꯤꯁꯦ ꯗꯕꯜ ꯐꯤꯅꯤꯀꯣ ꯑꯁꯤꯒꯤꯁꯦ 19ꯅꯤ ꯐꯤꯁꯤꯒꯤ ꯑꯄꯥꯛꯄꯁꯦ ꯁꯦꯟꯇꯤꯃꯤꯇꯔ 53ꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ 23ꯁꯦ 3 ꯊꯨꯞꯄꯦ 3 ꯀꯥꯏꯗꯤ ꯑꯅꯤꯈꯛꯇꯤ ꯐꯣꯜ ꯑꯣꯏꯕꯗꯣ ꯑꯃꯅ ꯁꯣꯟ ꯁꯥꯏꯗꯇ ꯂꯩꯔꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯤꯡꯕꯁꯤꯅ ꯑꯃꯨꯛ 9 ꯍꯥꯏꯅ ꯏꯁꯦ 8 ꯈꯛ ꯂꯧꯔꯦ ꯑꯗꯨꯏꯁꯤꯅ 1.5 ꯈꯛ ꯂꯧꯔꯦ ꯑꯗꯣ ꯃꯌꯥ ꯑꯩꯅ ꯗ꯭ꯔꯣ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒꯅꯦ ꯑꯗꯨ 1.5ꯒꯤ ꯐꯤ ꯃꯇꯠꯇꯣ ꯑꯗꯨꯒꯤꯗ ꯁꯨꯃꯥꯏꯅ ꯀꯛꯊꯠꯂꯒ ꯁꯦꯞꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯣꯟꯕꯒꯤ ꯐꯤꯁꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯁꯤꯅ 3.5ꯀ ꯑꯩꯅ ꯔꯥꯎꯟ ꯁꯦꯞꯇ ꯑꯣꯜꯂꯒ ꯀꯛꯊꯠꯂꯦ ꯌꯦꯡꯉꯨꯁꯦ ꯑꯩꯅ ꯀꯛꯏꯕ ꯁꯥꯏꯖꯁꯤꯁꯨ ꯌꯦꯡꯉꯨꯗꯒꯤ ꯐꯤꯁꯦ ꯁꯟꯗꯣꯔꯛꯑꯀꯥꯟꯗꯅꯦ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩꯒꯤꯅ ꯍꯧꯖꯤꯛꯇ 3.5ꯀ ꯂꯧꯈꯤꯕꯗꯣ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯦ ꯉꯁꯥꯏꯒꯤ 1.5 ꯀꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯦ 3.5ꯇꯣ ꯀꯛꯏꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣꯕ ꯑꯗꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯦꯁꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯄꯥꯟꯁꯤꯒꯅꯦ ꯁꯣꯟꯒꯤ ꯃꯄꯥꯟꯁꯤꯒꯅꯦ ꯁꯨꯃꯥꯏꯅ ꯂꯦꯁꯁꯤꯅ ꯇꯧꯅ ꯍꯥꯞꯆꯜꯂꯦ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒ ꯁꯤꯁꯦ ꯍꯣꯔꯦꯟ ꯇꯥꯏꯁꯟꯗꯣꯏꯅꯦ ꯑꯁꯤꯒꯤꯁꯦ ꯀꯥꯇꯤꯅꯅꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯍꯤꯡꯆꯥꯞ ꯌꯦꯡꯉꯒ ꯀꯛꯊꯠꯂꯒ ꯊꯝꯃꯅꯤ ꯑꯩꯁꯦ ꯈ꯭ꯋꯥꯡ ꯅꯥꯕꯅ ꯂꯣꯏꯔꯦꯕ ꯑꯩ ꯇꯥꯎꯟꯗ ꯆꯠꯂꯨꯔꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯃꯨꯛ ꯑꯁꯤꯒꯤ ꯐꯤꯁꯤꯃꯨꯛ ꯂꯩꯕ ꯆꯠꯂꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯣꯒꯥ ꯆꯠꯂꯨꯔꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯒ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯤꯁꯦ ꯇꯨꯕꯅꯤꯅꯅꯦ ꯌꯥꯝ ꯋꯥꯔꯦꯕ ꯑꯩꯅꯦ
siga mu jengo side anido asigi lesina haptoini ado mayam mathang tubadadine ai sudum khara di khangani kaigino aide huji les hapiba side se asi je khaitang amune pakhan be mathau tarame aba fi je tuba horen tu khala kanane du mayam su khangani aduga huji ki les to sumaina mapan siga taisan birani ada huji maton jawraga amka mu sumaina ne laithoga amka mu se phakali se haigali se asi je haigatana bagi amka mu si tairani si maton bhawa loina taisalani duigi amka mu son sake amaka lehobda adu mu sumaina si sumaina tawna taisalle mapan se asigi se marake sumaina kuchi thokpase ai video namhodre de gyan men tadre ba isune heitabani na mobile gi jenga tubani na exam thina di wa gre duga aina so mo mayam da su phajana takpase ngamdare du mathangda mu tuba taragadi du mayam da phajana du ulake ahan bagi se asigi khungrao je tuba se mathong mari nai de ba pochi sondai mu sonda jamna gyan men ta de bane aduni mayam asigi se dum yengbi mayam su hajiki kuchi du ne phi se sumaina tawna taisalini taina loira kanda sumaina oire adugagi asigi se kuchi duna makha thangraga longthoga ne amka mo asigi se mayam na su dum khangma ngamgadra ina tawrini aba asigi se sumaina tawre mo si sumaina tawdoin je longthok toine ba asigi se sumaina jeng se maki border jawa se oije ki border jawa se asigi se side se sumaina pulhan doini adum asigi yenguse dum ne aina huji pai je chawri dana chawba se sumaina mu kusi tha thogalaga ne ketang pikhalani kangde da mayam asi taina loire sumaina machine na taina loire duga huji gi phi ji mong je si phimam je oire side ta kusi oiraga dai mayai dana humai type ta ne yengu mayam se sumaina oire kangde da mayam sumaina oire do turaga hore dum yenghalake amka mu ai kona mu phajana tawna turake kwa asigi se ahan ba oibani na ne ai se gyan me na tadre ba gi camera video su jenga tawbani na dum khangdre abane dunani magi mongje sumaina oire duga gi amka mu dum jing mayam su dum jing bibo ko kyam jamna ko ngawrongane do satina ko ngawre sini boi khanbam khangde sini do huji si thupjalai se amu phi se sona makha dum longthorok je se jengo mayam sumaina tawna longthore asumai tawna longthore duga gi mayam asigi machin je sona angka leiba siga de sigi machin ani siga sona pata ma ka hendo humai do ne hendong leiba je asigi siga mu taisanna doini sigi siga pairaga ne doi sondai pata ina ninglonda pukhraga adagi asigi ahum se asonda ani khak hendorpaduga doi pata ma khak humai do nang hendopado aduga di ahum pulena da huji mo asigi ahum ji mo taisan doini do makhagi border je hap toina te mayam ahum border ji mo taisangina pharak tani do border do hapoi smai to na do ahum se tai doini do ayamu soigina ne amka mu semini yamu mayam heitaba gaise heite aisni dagi sigi phi ekdam bhram jangyaba aduni se sumaina tawragane asigi se tairani ado mayam hojik taina loire asigi se adugagi aigi khongrao se haifeti maki khongrao gi frame do haifeti male khara di dum manjara bani mayam aduga sigi sinyaba ina ngasa mayam da haido sigi se ina huji pari ba border hapase les hapase asigi se khara kaure aba phi se do kona mo ina mathang tuba taraga dine si khara dum sangna tu gaina khallini amu karam kana tu da badudi khangde ko tuba taraga di haini aba gi se da huji asigi se sumaina fold auraga ne dum aina asigi oigada mong du dai dum mayam da ulam gi abane sumaina oigani ando sumaina tawruba tara rei phi je loina kaukhakrani aba aduga asi je kaukhat ena maton bhawba chingkalaktoini aba aduna huji chingkhalaroi ba khoina nada khongkaw se ajamna kaugrani aduna huji ne asi je makha da tawraga taisu chingtharakidoi me asi je sema gane aduga aina jam wana oikhre mayam sumai tawra dum chingtharaktoini aba dum ta haibadu sai uchara roida mayam da dum
ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯁꯨꯃꯥꯏꯅ ꯇꯥꯏꯁꯜꯂꯦ ꯅꯤꯡꯁꯨ ꯁꯨꯃꯥꯏꯅ ꯇꯥꯏꯔꯦ ꯃꯥꯡꯁꯨ ꯁꯨꯃꯥꯏꯅ ꯇꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯨꯛ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯇꯤꯌꯥꯂꯥ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯃꯈ꯭ꯋꯥꯡꯒꯤꯗꯣ ꯑꯗꯨꯒꯤꯗꯣ ꯁꯦꯝ ꯑꯗꯨꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯦ ꯑꯉꯥꯡꯒꯤꯁꯤꯁꯨ ꯑꯁꯤꯒꯤꯅ ꯃꯣꯏꯅꯅꯦ ꯐꯤꯇꯥ ꯍꯥꯞꯄꯒꯤ ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯈꯥꯎ ꯇꯥꯏꯔꯒ ꯊꯝꯃꯦ ꯑꯁꯤꯒꯤ ꯐꯤꯇꯥ ꯑꯄꯥꯛꯄꯁꯦ ꯑꯁꯤ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯗ ꯑꯁꯤꯒꯤꯁꯦ ꯑꯩ ꯈꯥꯎ ꯇꯥꯏꯁꯜꯂꯒ ꯊꯝꯃꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯄꯤꯁꯦ ꯂꯥꯜꯂꯕꯅꯤ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯑꯩ ꯂꯥꯜꯂꯤꯅꯤ ꯈꯪꯗꯗꯅ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯤꯅꯦꯕ ꯑꯗ ꯑꯁꯤꯒꯤꯁꯦ ꯂꯥꯜꯂꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯈꯤꯅꯤ ꯄꯨꯊꯣꯔꯛꯑꯒ ꯃꯊꯛꯇ ꯑꯃꯨꯛ ꯍꯥꯞꯄꯛꯇꯣꯏꯅꯦꯕ ꯑꯩꯁꯦ ꯀꯣꯛꯁꯨ ꯐꯠꯇ꯭ꯔꯦ ꯈꯪꯗꯦꯕ ꯁꯦ ꯍꯧꯖꯤꯛ ꯆꯨꯝꯃꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯆꯨꯝꯃꯦ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯅꯦ ꯃꯄꯥꯟ ꯃꯄꯥꯟꯁꯦ ꯁꯤꯂꯥꯏ ꯇꯥꯏꯁꯜꯂꯅꯤ ꯑꯁꯤꯁꯦ ꯂꯣꯡꯊꯣꯛꯑꯒ ꯇꯥꯏꯅꯤ ꯍꯣꯔꯦꯟꯅꯦ ꯇꯥꯏꯅ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯎꯞꯁꯜꯂꯛꯄ ꯃꯇꯝꯗꯅꯦ ꯐ꯭ꯔꯦꯝꯗ ꯆꯞ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯇꯥꯏꯅ ꯂꯣꯏꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯁꯤꯒꯤ ꯏꯂꯥꯁꯇꯤꯛꯁꯦ ꯈ꯭ꯋꯥꯡꯒꯤ ꯏꯂꯥꯁꯇꯤꯛꯁꯦ ꯑꯁꯤꯒꯤ ꯃꯌꯥꯏꯁꯤꯒꯤ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯅꯤ ꯁꯤꯒꯤ ꯃꯈꯨꯝꯁꯤꯗ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯔꯦ ꯑꯩ ꯐꯤ ꯇꯨꯕ ꯂꯣꯏꯗ꯭ꯔꯤ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯐꯤꯗꯣ ꯁꯤꯒꯤ ꯏꯂꯥꯁꯇꯤꯛꯁꯦ ꯍꯥꯞꯆꯤꯜꯂꯤꯅꯤ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯁꯤ ꯌꯧꯔꯛꯑꯒꯗꯤ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯙꯣꯇꯤꯁꯦ ꯇꯨꯅ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯩ ꯅꯤꯡ ꯂꯣꯟꯗꯝꯇꯤꯡꯉꯦ ꯅꯤꯡꯒꯤꯗꯤ ꯀꯨꯁꯤ ꯌꯥꯎꯗꯦꯀꯣ ꯃꯌꯥꯝ ꯅꯤꯡꯒꯤꯗꯤ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯕꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯤꯅꯤ ꯃꯥꯡꯗꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯥꯝ ꯋꯥꯅ ꯇꯨꯕ ꯂꯣꯏꯔꯛꯏ The next day. ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯁꯦꯠꯂꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯀꯃꯥꯏꯅ ꯇꯨꯔꯤꯅꯣ ꯑꯗꯨ ꯌꯦꯡꯒꯦ ꯐꯨꯔꯤꯠ ꯑꯝꯇ ꯍꯪꯉꯨ ꯍꯧꯖꯤꯛ ꯄꯨꯡ 8:30 ꯇꯥꯔꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯒꯤ ꯇꯤꯐꯤꯟꯗꯤ ꯆꯦꯞꯊꯣꯛꯑꯦ ꯅꯤꯛꯊꯣꯛꯑꯦ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯆꯧꯆꯧꯒ ꯑꯗꯩ ꯁꯣꯁꯀ ꯍꯥꯞꯄꯤꯔꯦ ꯑꯉꯥꯡ ꯑꯅꯤꯃꯛꯀꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤꯅꯅꯦ ꯑꯁꯤꯒ ꯐꯤ ꯃꯇꯦꯛ ꯃꯣꯏꯔꯥꯡ ꯀꯣꯠꯄꯤꯒ ꯊꯤꯗ꯭ꯔꯦ ꯑꯗꯨꯝ ꯒꯥꯔꯖꯤꯌꯟ ꯀꯥꯡꯕꯨꯒ ꯆꯠꯂꯗꯤ ꯃꯣꯏꯔꯥꯡ ꯀꯣꯠꯄꯤꯗꯣ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯣ ꯃꯣꯏꯔꯥꯡ ꯀꯣꯠꯄꯤꯗꯣ ꯄꯤꯗ꯭ꯔꯦꯕ ꯃꯥꯡꯍꯜꯂꯗꯤꯅ ꯑꯩꯅ ꯈꯜꯂꯒꯅꯦ ꯑꯗꯨꯗꯒꯤ ꯑꯁꯤꯒꯤ ꯐꯤ ꯃꯇꯦꯛꯁꯤꯃ ꯄꯤꯔꯦ ꯈ꯭ꯋꯥꯡꯖꯦꯠ ꯂꯥꯛꯄꯒꯤꯅꯦ ꯐꯨꯔꯤꯠ ꯁꯦꯝꯃꯒ ꯑꯗꯒꯤ ꯐꯅꯦꯛꯁꯤꯅ ꯕꯂꯥ ꯐꯅꯦꯛ ꯑꯣꯏꯅ ꯄꯤꯔꯦ ꯐꯅꯦꯛ ꯑꯆꯧꯕꯗꯣ ꯄꯤꯒꯗꯕꯗꯣ ꯑꯗꯨꯁꯨ ꯃꯥ ꯍꯣꯔꯦꯟ ꯁꯦꯠꯄ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯍꯥꯏꯅ ꯑꯩꯅ ꯕꯂꯥ ꯐꯅꯦꯛꯁꯤ ꯑꯣꯏꯅ ꯄꯤꯔꯦ ꯑꯗꯣ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯉꯁꯤꯅꯦ ꯐꯨꯗ ꯄꯥꯔꯇꯤ ꯇꯧꯗꯣꯏꯅꯦꯕ ꯑꯉꯥꯡꯁꯤꯡꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯒꯅꯦ ꯑꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯂꯒ ꯂꯩꯗꯣꯏꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯅꯥꯒꯤꯁꯨ ꯍꯥꯎꯁ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯃꯥꯅ ꯑꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏ ꯆꯠꯄ ꯑꯣꯏꯔꯒꯗꯤ ꯈꯨꯗꯩ ꯀꯔꯤ ꯁꯦꯠꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯕꯅꯤꯅ ꯃꯥꯗꯤ ꯁꯦꯠꯄ ꯍꯩꯔꯔꯣꯏꯅ ꯑꯗꯨꯅ ꯁꯤ ꯑꯗꯨꯝ ꯄꯨꯔꯦ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯔꯅꯤ ꯃꯌꯥꯝ ꯑꯩ ꯄꯩꯁꯥꯁꯨ ꯄꯤꯅꯤ ꯑꯗꯣ ꯇꯥꯎꯋꯥ ꯍꯥꯏꯒꯦ ꯅꯣꯏꯕꯥꯏꯅꯤ ꯐꯣꯇꯣ ꯅꯝꯒꯦ ꯌꯥꯀꯣ ꯁꯤꯒꯗꯤ ꯌꯥꯗꯣꯏꯅ ꯃꯌꯥꯝ ꯃꯣꯏꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦ ꯁꯣꯔꯣꯛꯇ ꯅꯝꯒꯦ ꯐꯣꯇꯣꯗꯣ ꯁꯦꯞ ꯅꯅꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯅꯅꯥꯒꯤ ꯙꯨꯠꯇꯤꯁꯤꯅ ꯃꯥꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ 니꺼네 맘이 좀 더 까피네. 아하, 라푸데와. 제 돌락돌이 아마 저기 마이테이 피주얼라 돌락돌이 라라 포토 남게. 아이 가우. 라라라. 오야 그냥 레샤비 파레네. 나 뭐 삼도 나 또 위리 봐. 나 그냥 뱀 잘라꾸라. 징기가 뭐 삼도 징기. 자 이렇게 잘리. 나 거기. 아야. 그러니까 뭐 삼도 거기 무늬게 행동 떡볶이. 무늬게 행동 떡볶이 징게. 제제제제제 근데 배 깎았다고 아시들 포토 키지가네 큐큐큐 사진 들어 zetpazadia ini. हाँ zetpazadia. गेट पतंग नहीं गेट पतंग चलूंगी तो वीडियो क्या अशे पता ले बुका चल Jalan lore. Dun ciel ini. पता ले पूछा चे ओनर Oh, nuna jalan no yung punna nam ganta. Siga sisi ani sa jalan. Anta lepo siga punna. फोटो खींचने में 10 साल को लगता है Punna lepo anta foto nam ge. Nana chango cici mana akta. आवाज दे Hah? Harus sih. Chango nana. I got से थिनु आई थिंक आई थिंक स्कूल स्टूडेंट नहीं खानी Nan no ba ni dai ka. ना वो बाद में निकाल डायरेक्ट jangan Jalan lore yang sih kayaknya nih. Berang ngau ni ya. Canon hindi kay gitu ga. Canon hindi kay gi.
ko mamodo gari driver do laktre ba thenge aduna mapano ithilani chalo chona yam school dagi guardian kangbu changba yaroina hairak padegi akoi su school da chatpa phangdare ado mayam video se side dum loisalage kai gumba school dagi photo video kari gumba happa da gari mathangi blog to soidan gi mayam da su share to rake